Manipur Top Trending News na tunga-tungan ba reliable source ng lokat saraga mata-matam ba maruweba i-pause patok pala kasunchari. Ngasi July ki tarik taruk Monday numiki maruweba i-pause ngi update pichari. Ahan ba update ta Manipur ki draft electoral roll form le voter lag amaga leksi yang kini pan chatu khumra ka taret na enumeration gi apply taruk le. Tingkung jang Kuki khulda attack tawduna yumai tharam le chahi nipan gi ama yauna nupi ani nongmeina pan badagi RIMS Ta laikana kre. Malem gi Ngasigi Sarkargi lifestyle disease mayoknari Dr. Kumar angan themribani haiduna mobile phone da addict chuhanbana chawai thilhali amasung marol thoktaba phawba yawi Dr. Yaikhomba Kawem BJP RSS na kut thingilakudagi education sector kangkhong chaire Bangkim Chandra center da hangatna yengba ngamdaba makhogi unglonda jagoi saba state lengakni Sur Chandra double engine lengakna chinda khakta lawbadagi phibum asi yausilakpani Dr. Manauton thabak suba chatkiba naha ama siramle JSC semkre E20 thawna gari sokhale haiduna motorist kyana Delhi de khongjang changsinkre pau sandok na pijari ahan ba pauda BJP RSS na kuthingilakudagi education sector kangkhong chaire Bangkim Chandra BJP amasung RSS na Manipur gi education institution singda kuthingilakpana lamdam sigi education sector kangkhong chaire haina MPCC gi wangangloi P Bangkim Chandra phongdokhe wapum asi BJP na Laipak sigi education sector bu kangkhong sahalakle haiduna masigi mayakta Rahul Gandhi na hogdoktuna laipak sin bathungna pangthukliba mahiroi singi kholaw satrong ki guns ki manungchana Kakching district congress committee na sinduna mafam asida pangthukpa pawgi mifamda phongdokhibani MPCC amadi ADCC gi lusingba kyana saru yakiba pawgi mifamda mahakna makhatana hai BJP na laipak sigi lengak paibdagi lengak sigi education system fail oire national ki thakta pangthukpa tongan ba competitive exam kya ngasidi phagi tare maru aina chahi asigi NEET gi exam yauna tongan ba exam kya question leak ohelaga mahiroi singda ninghana ba pohankhre masina maram oiraga mahiroi taraga mari masa mathanta sijabgi thodok laikre thodok sing asida lairiba BJP lenga asina chap chaba thodang lawgi muta miyambu apangba siduna laire Manipur gi oinasu education system da BJP amadi RSS na phongnai yausilakli maru aina MU yauna university amasung college singda BJP amadi RSS na chauna khuthingsili oja amadi staff hapa BC hapata BJP amadi makoigi lup singda yaugdagadi khandabagi phimda laire masina maram oiraga horokliba naha amadi oja kya nampuda BJP yauhanduna laire masina maram oiraga education system fail oiraknabagi achaubu maramsu oiri maram asina horokliba naha sing amadi miyamna BJP amadi RSS na sanariba lila mayam asi khangna thabak tawgi matam oire haigi amaromdana center da hangatna yengba ngamdaba makoigi unglonda jagoi saba state lengakni Sur Chandra hojik lairiba state lengak sidi center da karimata haiba ngamjadaba center gi punglonda jagoi saba lengakni haina thabaktagi potharaba associate professor Brahmachari Mayum Sharat Chandra na phongdorakre wapum asing asi palace compound gi mahabli mamangaleba mahaki yumda pangtupa pawgi mifamda mahakna phongdokhibani mahak matam sangna political science gi associate professor oiraklaba matung voluntary retirement lawrga ya school assembly constituency gi intending candidate oiribani mahakna makhatana hai hojik Manipur asi hiram khudimakta sothaba state ama oire structural system amadi education health economy sector da loinamak soksile Manipur da hojik lairiba lengak asi subnatagi center gi yathang inba masagi firep natragan apam amata haiba ngamdaba adugumba makhal gi lengak amani cabinet minister taraga nithoi leifam thopada subnagi manga khak thamlaga award pa amata haptana leibasida CM na thongna fana masing suna thambidiba karino haiba phawba hangba ngamdraba lengak amani masida ikoina kayam koina thajaba thamki dawribage ngasidi puppet government amani maramasina state asi hiram kharada oirabasu kaningbagi apamba leibdagi oja oibagi sinfamdagi voluntary retirement lokhoklaga politics ta yausindaba yaroi haina khanbadagi isamak candidate ama oina thorpani aikhoi khudimanga aina pamba hiram da laipa asigi damakta sinpangba ama changi maduna tragadi Manipur imasi asuki matik hibam soklagani ima laipak na kairabada aikhogi leifam aikhogi saktam amata leiroi maramasina aikhoi political consciousness leiduna afaba mirep khanbagi tangai fadaba leire May 2023 dagi horkiba irang asida state lengakna matam chana thabak pakhatlam lagadi si yoroi ekoi wahloi adubu madugi muhutta asuk kuibasi tumduna leiruga hojik election maya asida thabak phaba saduna drain sengba community hall sajinba tonga magi leijariba loisang singa tawgada thabak phawda MLA na loksinba myamda selfie gani kanagani pigani haina lengaki scheme kya phawba makoina piba saduna campaign tawibasi yengdun leiba ngamre myam asibu makoina apangbu oina khalabra hanki malemgi mi singi chad yankhaiti lifestyle disease mayoknari Dr. Kumar angang themlibani haiduna mobile phone da
addiction chuhanbana chawai thilhali amasung marol thoktaba phawba oiri Dr. Yaikomba Taurem Malemda IT na khongjel yangna angakpa phanga chawkhalakpa matamsida healthcare su chakot lamjelda yauna cheli adubu anabagi patient su ahongba kya lakli amasung laina laichet kya su thengnari hairaduna hojik malemgi mi singi chari yangkhaidi lifestyle disease mayoknawi awaba thengnari haina lenga ki health services ki director Dr. N Hemant Kumar na phongdokhe amromda thingkongjang kuki khulda attack tawduna yumai tharamle sahi nipangi ama yauna nupi ani nongmeina panbadagi RIMS ta laikana kre thasigi ahumgi nongthil none district ki nungba substation gi manung chanba sempat naga khulda kuki terroristina landatuna khul asigi yum kharamai thadok lamlawa matungda ngasi nongthil pung mangarom taramdaida kuchukolai patik chana paiba meltel singni jingnaba kangkopi district ki ke geljang subdivision gi manung chanba thingkongjang kuki khulda akan attack chathaduna khul asigi yum kharamai thadok lamle attacker singna nongmeina kapada chahi nipangi nupi macha ama yauna nupi ani phibam luna sokpadagi RIMS ta pukhaltuna laikana kre thangdo si thokpagi pau phangbaga panthadana pause asina kangkopi district ki new kaithal mandi police station da hanglubada thangdo tholiba mafam asi PS asigi jurisdiction gi manung chana laibani khul asi national highway number 38 Imphal jiriba lambigi tupulomda laibani haina phongdorki adubu thangdo asida punna khul asigi yum kya mai thado lambage amadi khunja kya asok panang lambage haibagi matangdadi official oiba report sing phangri haina phongdorki pause asina thangdo asigi matangda official oiba report launabagi damak nongko kaithal manbi PS ki officer in charge tangasi numidang pung nipang minute nifu ni thoi tarakpada telephone ani tawbada OC ki number asi divert tawbadagi phangbangam khide kangkopi district ki police ki control room da hangbada su khul asi kuki pruki ibgen singna taba khulni harki khul asida akan be attack chathan liba kulai paiba sing asi karam baching da PS tawba milten sing oigadagi haibasi chap chana khangbangam ri adubu khul asida attack chatharpada han khul asida leramba kulai paiba singi marakta ngahak khuthokna ki hairi Hagdu asi matangda pause sina phangba pawgi report singna haibada khul asi CRPF ki 46 suba battalion ki F company ki post amaga irap laknadana laibani hairi attack satar kiba sing adu KNP gi cadre sing oigani aduga khul asida hanalen ba khulai paiba sing aduna ARA cadre sing oigani hairi Kuki inpi Manipur ki cherol amanadi attacker sing adu NSNIM amasung ZUF ki cadre sing ni haina thawdu asi bo kan mumong da yani na phongdorakli thawdu asida soklaba lamlaiga kibgen chahini pan amasung ningnai chong kibgen chahi yangkai ga taru kobu nupi ani ngasi numidang ambulance da haptuna makha taba line chathalabagi damak RIMS ta pukhalakre line sangasida portringa gi mamangda makoi anibu kangkopi district police ki additional SP mapan sector Assam Rifles ki hospital ta pukatuna line ki bani adubu makoi ani gi phim lurapadagi RIMS ta purakibani makoi ani mak oi thangba phaganda nongmai maruna pali hari RIMS ta makoi ani porpaga panthadana line chathanabagi manung chana minor operation theater da refer tokre hari soklaba makoi ani RIMS ta puratuna line chathaba hokibadagi line sang asigi akoibada tokaning daba thodok sing mayok nartana ba state amasung central force ki masing yamlaba personnel sing ngak senbagi thorang su lokatre arpei amaramdana India dagi tungan tabaga mari lenaba larik ani thingjingkre official nipa suspend tokre leipa asidagi Jammu and Kashmir bu tungan tabagi wakalon phongdokpa larik ani leirubagi damak Jammu and Kashmir lenga na larik ani adubu athingba thamkibaga loinana larik sing asibu leisiluba school amagi principal yauna official nipa suspension pikre Hagdu asigi mayokta BJP yauna CSO sing amasung political parties in school gi library sing larik makhal ani asi academic jihad ki media makhada laisilambani haina mara sirakpadagi Jammu and Kashmir gi education department larik ani asigi aiba singbu blacklist tawbaga lorena principal ama yauna officer ni pan suspend tawkibani report asigi matung ina larik makhal ani asigi copy 250 rom Jammu Ramban Udhampur amasung Ramamulada laiba school sing library sing da leram kibani hairi larik ani asigi mamingna kumja 2017 da phongba personalities and legends of Jammu and Kashmir amadi great personalities of Jammu and Kashmir kawi hairi video si pawda so kilang kibawa so mapigani channel si bong sibidina share amadi subscribe ko bibi damo hanyo itan thar ko kondosari amadi makatangyan di si batalo nando ejeli